ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯥꯏꯕꯤ ꯍꯅꯨꯕꯤꯒꯤ ꯀ꯭ꯋꯥꯛ. ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ. ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ. ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ. ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯃꯥꯏꯕꯤ ꯍꯅꯨꯕꯤꯒꯤ ꯀ꯭ꯋꯥꯛ. ꯑꯃꯨꯕꯤꯒꯤ ꯏꯃꯨꯡꯁꯤ ꯃꯤ ꯌꯥꯝꯅ ꯂꯩꯇꯦ. ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯒ ꯃꯁꯨ ꯅꯨꯄꯥ ꯑꯃꯒ ꯃꯁꯨ ꯅꯨꯄꯤ ꯑꯃꯒꯅꯤ. ꯃꯁꯨ ꯑꯅꯤꯃꯛ ꯕꯣꯔꯗꯤꯡꯗ ꯂꯣꯏꯅꯃꯛ ꯂꯩꯈꯤ. ꯃꯔꯝ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯍꯧꯖꯤಕ್ ꯂꯩꯔꯤꯕꯁꯤ ꯑꯃꯨꯕꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯃꯧ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤꯅꯤ. ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯃꯍꯥꯛꯇꯤ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯇꯧꯕꯅꯤꯅ ꯄꯨꯡ 9:30 ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯁꯤꯗ ꯍꯦꯛꯇꯃꯛ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ. ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕꯁꯤ ꯃꯍꯥꯛꯀꯤ ꯍꯥꯏꯕꯗꯤ ꯑꯃꯨꯕꯤꯒꯤ ꯃꯃꯧ ꯅꯨꯄꯤꯒ ꯃꯍꯥꯛꯀ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ. ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯌꯨꯝ ꯑꯗꯨꯗ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯩꯍꯧꯕ ꯃꯇꯝꯗ ꯑꯃꯨꯕꯤꯁꯨ ꯃꯥꯅ ꯊꯣꯛꯄ ꯑꯗꯨꯝ ꯂꯩ. ꯑꯗꯨꯒ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯥꯅ ꯊꯣꯛꯄ ꯑꯗꯨꯝ ꯂꯩ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ. ꯑꯃꯨꯕꯤꯒꯤ ꯃꯃꯧ ꯅꯨꯄꯤꯗꯨ ꯃꯄꯥꯝꯗ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯆꯠꯇꯕ ꯌꯥꯗꯦ ꯍꯥꯏꯔꯝꯂꯒ ꯑꯃꯨꯕꯤꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯗꯨ ꯃꯄꯥꯝꯗ ꯆꯠꯈꯤ. ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯕꯤ ꯃꯇꯣꯝꯇ ꯂꯩꯍꯧꯕ ꯅꯨꯃꯤꯠꯅꯤ. ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯕꯤꯅ ꯃꯍꯥꯛ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯃꯑꯣꯟ ꯑꯁꯨꯝ ꯈꯜꯂꯤ. ꯃꯁꯤꯗꯒꯤꯗꯤ ꯑꯃꯨꯕꯤ ꯈꯟꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯍꯥꯛꯅ ꯉꯥꯅꯋꯥꯏ ꯇꯧꯔꯝꯕ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯕꯨ ꯂꯧꯊꯣꯔꯛꯂꯤ. ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯀꯥ ꯃꯅꯨꯡꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯂꯧꯊꯣꯔꯛꯂꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝ ꯊꯪꯕ ꯑꯗꯣꯝꯗ ꯂꯥꯛꯂꯤ. ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝ ꯊꯪꯕ ꯑꯗꯨꯋꯥꯏꯗ ꯌꯨꯝ ꯀꯌꯥ ꯑꯃ ꯇꯥꯏ. ꯑꯗꯨꯕꯨ ꯇꯥꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨm ꯑꯗꯨꯒ ꯈꯇꯪꯗꯤ ꯂꯥꯞꯅꯩ. ꯑꯃꯨꯕꯤꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯤꯡꯂꯣꯝꯗ ꯍꯤꯡꯈꯣꯜ ꯃꯆꯥ ꯑꯃ ꯂꯩ. ꯍꯥꯏꯔꯤꯕ ꯍꯤꯡꯈꯣꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩ ꯄꯥꯝꯕꯤ ꯃꯌꯥꯝ ꯑꯃ ꯍꯧꯏ. ꯍꯥꯏꯔꯤꯕ ꯂꯩ ꯄꯥꯝꯕꯤꯁꯤꯡ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯏ. ꯃꯅꯥ ꯂꯩ ꯉꯥꯛꯇꯅꯤ. ꯃꯔꯝ ꯑꯗꯨꯅ ꯑꯃꯨꯕꯤꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡ ꯑꯁꯦ ꯈꯔ ꯁꯨꯛꯂꯞ ꯇꯧꯏ. ꯑꯀꯣꯏꯕꯗꯁꯨ ꯃꯅꯥ ꯂꯩꯅ ꯄꯨꯡꯀꯣꯏ ꯀꯣꯏꯅ ꯍꯧꯔꯤꯕꯅꯤ. ꯑꯁꯨꯝꯅ ꯑꯃꯨꯕꯤꯅ ꯄꯔꯞ ꯂꯥꯛꯂꯒ ꯃꯍꯥꯛꯅ ꯃꯥꯒꯤ ꯀꯥ ꯃꯅꯨꯡꯗꯒꯤ ꯄꯨꯊꯣꯔꯛꯂꯤꯕ ꯄꯣꯠ ꯃꯌꯣꯝ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯂꯤ. ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯩꯋꯥ ꯑꯃ ꯁꯣꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯕꯨ ꯂꯧꯊꯣꯔꯛꯂꯤ. ꯃꯗꯣ ꯄꯤꯛꯇꯛ ꯇꯧꯕ ꯆꯐꯨ ꯃꯆꯥꯅꯤ. ꯊꯣꯏꯅ ꯆꯥꯎꯗꯦ. ꯑꯗꯨꯒ ꯆꯐꯨ ꯑꯗꯣ ꯃꯈꯨꯝ ꯍꯥꯡꯗꯣꯔꯛꯄ ꯃꯇꯨꯡꯗ ꯆꯐꯨ ꯑꯗꯨꯗꯒꯤ ꯀꯔꯤꯒꯨꯝꯕ ꯁꯍꯨꯝ ꯑꯃ ꯊꯣꯛꯂꯛꯏ. ꯑꯁꯨꯝꯅ ꯁꯍꯨꯝ ꯑꯃ ꯄꯥꯏꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯑꯃꯨꯕꯤꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯍꯥꯏꯔꯤ, "ꯅꯍꯥꯛ ꯉꯁꯤꯗꯒꯤ ꯑꯩꯅ ꯑꯃꯨꯛ ꯁꯥꯟꯅꯕ ꯍꯧꯔꯒꯗꯕꯅꯤ. ꯁꯤꯗꯒꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒ ꯑꯩꯒꯤ ꯏꯃꯧꯒꯁꯨ ꯀꯗꯥꯏꯗꯅꯣ ꯑꯃ ꯅꯨꯃꯤꯠ 5-10ꯅꯤꯗꯤ ꯃꯄꯥꯟ ꯂꯝꯗ ꯂꯩꯒꯅꯤ ꯍꯥꯏꯔꯤ. ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯌꯨꯝ ꯑꯁꯤꯗ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯂꯩꯔꯒꯗꯕꯅꯤꯀꯣ" ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯧꯊꯣꯛꯈ꯭ꯔꯦ. ꯑꯁꯨꯝꯅ ꯀꯧꯊꯣꯛꯂꯝꯂꯕ ꯃꯇꯨꯡꯗ ꯑꯃꯨꯕꯤ ꯏꯃꯨꯡꯂꯣꯝꯗ ꯄꯔꯞ ꯆꯪꯉꯛꯂꯤ. ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯀꯣꯛꯊꯣꯟ ꯃꯄꯥꯗ ꯑꯃꯨꯕ ꯃꯃꯤ ꯑꯃ ꯇꯥꯔꯤꯕꯗꯨ ꯑꯃꯨꯕꯤꯅ ꯈꯪꯏ. ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯨꯕꯤꯗꯣ ꯃꯍꯥꯛ ꯀꯥ ꯃꯅꯨꯡꯗ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯔꯤ. ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯅꯤꯡꯁꯤꯡꯂꯤ. ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯥꯛꯂꯤ. ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯦꯝꯄꯣꯛ ꯑꯣꯏꯔꯤꯕ ꯑꯃꯨꯕꯤꯗ ꯍꯥꯏꯔꯤ, ꯃꯈꯣꯏꯅ ꯃꯄꯥꯟ ꯂꯝꯗ ꯆꯠꯀꯅꯤ ꯍꯥꯏꯅꯕꯗꯨ ꯍꯌꯦꯡꯗꯒꯤ ꯆꯠꯄ ꯇꯥꯔꯤ. ꯃꯔꯝ ꯑꯗꯨꯅ ꯍꯌꯦꯡꯗꯒꯤꯗꯤ ꯏꯃꯥ ꯅꯪ ꯅꯇꯣꯝꯇ ꯂꯩꯍꯧꯕ ꯇꯥꯔꯤ. ꯑꯗꯨꯕꯨ ꯏꯃꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨ ꯑꯩꯅ ꯏꯄꯥꯝꯂꯣꯝꯗꯒꯤ ꯃꯤ ꯈꯔ ꯀꯧꯕꯤꯔꯝꯒꯦ ꯍꯥꯏꯔꯤ. ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯕꯤꯅ, "ꯑꯩꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯜꯂꯨꯅꯨ. ꯑꯩꯉꯣꯟꯗꯕꯨ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯣ" ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ. ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ. ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯍꯥꯏꯕꯗꯤ ꯑꯃꯨꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯍꯜꯂꯛꯇꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯔꯤ. ꯍꯥꯏꯕꯗꯤ ꯑꯃꯨꯕꯤꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯅꯖꯕꯒꯤ ꯋꯥꯅꯤ. ꯑꯃꯨꯕꯤꯗꯤ ꯃꯍꯥꯛꯀꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯤ. ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯑꯃꯨꯕꯤꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯗꯣ ꯃꯄꯥꯟ ꯂꯝꯗ ꯆꯠꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯤ.
ꯃꯈꯣꯏꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯇꯕꯁꯤ ꯑꯃꯨꯕꯤꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯒꯨꯝ ꯇꯧꯔꯤ ꯃꯍꯥꯛꯅ ꯇꯧꯅꯤꯡꯕ ꯇꯧꯕ ꯌꯥꯔꯒꯅꯤ ꯈꯜꯂꯗꯨꯅ ꯃꯁꯤꯗꯒꯤꯗꯤ ꯑꯃꯨꯕꯤ ꯃꯈꯣꯏꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯇꯝ ꯀꯨꯏꯅ ꯆꯥꯕ ꯐꯪꯗ꯭ꯔꯕ ꯏꯟꯖꯥꯡ ꯑꯃ ꯆꯥꯕ ꯐꯪꯖꯕꯒꯨꯝ ꯃꯍꯥꯛꯅ ꯃꯇꯝ ꯀꯨꯏꯅ ꯊꯥꯗꯣꯛꯂꯨꯔꯕ ꯃꯍꯥꯛꯀꯤ ꯈꯨꯠꯀꯤ ꯑꯣꯏꯕ ꯃꯍꯩ ꯑꯗꯨ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯛꯂꯤ ꯃꯍꯥꯛꯀꯤ ꯀꯥ ꯃꯅꯨꯡꯗ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯃꯍꯥꯛꯀꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯒꯤ ꯀꯥꯡꯈꯒꯤ ꯃꯈꯥꯗ ꯊꯝꯂꯤꯕ ꯇꯔꯪ ꯑꯗꯣ ꯂꯧꯊꯣꯔꯛꯂꯒ ꯇꯞꯅ ꯍꯥꯏꯒꯠꯇꯨꯅ ꯇꯔꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯐꯤ ꯑꯃꯨꯕꯅ ꯌꯣꯝꯂꯤꯕ ꯃꯌꯣꯝ ꯑꯗꯣ ꯂꯧꯊꯣꯔꯛꯂꯤ ꯃꯗꯨꯗ ꯌꯥꯎꯔꯝꯂꯤꯕꯁꯤ ꯃꯆꯤꯟ ꯇꯨꯝꯕ ꯆꯩꯇꯦꯛ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤꯕ ꯆꯩꯇꯦꯛꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯂꯧꯊꯣꯔꯛꯂꯒ ꯆꯩꯇꯦꯛ ꯑꯍꯨꯝ ꯃꯍꯥꯛꯅ ꯈꯟꯒꯠꯂꯤ ꯍꯥꯏꯔꯤꯕ ꯆꯩꯇꯦꯛꯁꯤꯡ ꯑꯁꯤ ꯀꯥꯞꯃꯨꯛ ꯁꯥꯡꯏ ꯑꯗꯨꯒ ꯃꯆꯤꯟ ꯇꯨꯝꯂꯒ ꯆꯩꯇꯦꯛ ꯑꯗꯨꯒꯤ ꯃꯀꯣꯛ ꯍꯥꯏꯒꯗ꯭ꯔꯥ ꯃꯍꯥꯛꯀꯤ ꯑꯗꯨꯋꯥꯏ ꯖꯒꯥꯗꯨꯗꯅ ꯃꯤꯒꯤ ꯃꯀꯣꯛ ꯍꯥꯏꯔꯞ ꯃꯥꯜꯂꯞꯅ ꯃꯉꯛ ꯆꯦꯡꯂꯞ ꯇꯧꯔꯒ ꯃꯤꯒꯤ ꯃꯀꯣꯛ ꯃꯥꯟꯅ ꯊꯝꯂꯤ ꯍꯦꯛ ꯌꯦꯡꯕꯗ ꯇꯔꯦꯡ ꯃꯌꯣꯠ ꯃꯥꯜꯂꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛꯀꯤ ꯆꯩ ꯑꯗꯨꯗꯤ ꯁꯨꯞꯅꯈꯛꯀꯤ ꯃꯍꯥꯛꯀꯤ ꯃꯈꯣꯛ ꯋꯥꯏ ꯈꯗꯨꯗ ꯆꯦꯡꯕꯒꯤ ꯋꯥꯅꯤ ꯑꯇꯩꯗꯤ ꯁꯤꯠ ꯅꯥꯟꯅ ꯃꯆꯤꯟ ꯇꯨꯝꯂꯤꯕꯅꯤ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯍꯨꯝ ꯑꯗꯨ ꯂꯧꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯑꯃꯨꯕꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯄꯔꯞ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯍꯥꯛꯅ ꯃꯐꯝ ꯈꯪꯕ ꯃꯅꯤꯡ ꯑꯗꯨꯒꯤ ꯖꯒꯥ ꯑꯃꯗ ꯍꯥꯏꯔꯤꯕ ꯎꯆꯨꯛ ꯑꯍꯨꯝ ꯑꯗꯣ ꯍꯥꯏꯕꯗꯤ ꯆꯩ ꯑꯍꯨꯝ ꯑꯗꯣ ꯌꯨꯡꯁꯤꯟꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯨꯕꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯏꯃꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯉꯛꯂꯤ ꯃꯃꯧ ꯍꯣꯏ ꯃꯆꯥ ꯍꯣꯏꯁꯨ ꯂꯩꯇꯕꯅꯤꯅ ꯃꯍꯥꯛ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯀꯔꯤꯅꯣ ꯈꯔ ꯃꯥꯅ ꯊꯣꯛꯄ ꯈꯔ ꯊꯣꯡ ꯊꯥꯔꯕ ꯃꯇꯨꯡꯗ ꯆꯥꯊꯣꯛꯂꯕ ꯃꯇꯨꯡ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯈꯨꯜ ꯑꯗꯨꯒꯤ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯑꯃꯨꯕꯤꯅ ꯍꯣꯔꯦꯟ ꯃꯍꯥꯛꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯈꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯤ ꯃꯇꯝꯗꯨ ꯄꯨꯡ 8:30-9 ꯇꯥꯔꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯕꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯄꯔꯞ ꯊꯣꯔꯛꯂꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯇꯞꯅ ꯐꯝꯊꯔꯒ ꯑꯩꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯈꯥ ꯆꯠꯊꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯇꯝ ꯀꯨꯏꯅ ꯊꯥꯗꯣꯛꯂꯨꯔꯕ ꯃꯍꯥꯛꯀꯤ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯊꯕꯛ ꯑꯗꯨ ꯆꯠꯊꯔꯛꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯃꯨꯕꯤꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯒ ꯈꯨꯄꯥꯛ ꯑꯗꯨꯅ ꯄ꯭ꯔꯣꯛ ꯂꯥꯎꯅ ꯈꯨꯔꯛꯄꯗ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯅꯥꯛꯇ ꯂꯩꯕ ꯎ ꯄꯥꯝꯕꯤ ꯑꯃꯗ ꯆꯥꯎꯔꯕ ꯃꯨꯁꯤꯟ ꯃꯨꯕ ꯀ꯭ꯋꯥꯛ ꯑꯃꯅ ꯀꯟꯅ ꯈꯣꯡꯂꯤ ꯃꯗꯨ ꯇꯥꯕꯗ ꯑꯃꯨꯕꯤꯅ ꯍꯥꯏ ꯈꯣꯡꯗꯨꯅ ꯑꯃꯨꯛ ꯂꯩꯔꯒꯅꯨ ꯑꯩꯅ ꯅꯉꯣꯟꯗ ꯁꯤꯟꯅꯒꯗꯧꯔꯤꯕ ꯁꯤꯟꯊꯥ ꯑꯁꯤ ꯄꯥꯡꯅꯅꯕ ꯑꯗꯨꯝ ꯁꯦꯝ ꯁꯥꯎ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯨꯕꯤꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯗꯨꯀꯥꯟ ꯐꯝꯕ ꯅꯤꯄꯥ ꯑꯃꯒꯤ ꯌꯨꯝꯗ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯀꯤ ꯑꯈꯪ ꯈꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯀ꯭ꯋꯥꯛ ꯑꯗꯨꯗ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯀ꯭ꯋꯥꯛ ꯑꯗꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯐ꯭ꯔꯪ ꯂꯥꯎꯅ ꯄꯥꯏꯈ꯭ꯔꯤ ꯑꯗꯨꯒ ꯑꯃꯨꯕꯤꯅ ꯍꯥꯏꯔꯤꯕ ꯗꯨꯀꯥꯟ ꯐꯝꯕ ꯖꯣꯗꯣ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯑꯃꯨꯕꯤꯅ ꯑꯁꯨꯝꯅ ꯖꯣꯗꯣꯒꯤ ꯃꯌꯨꯝꯗ ꯇꯧꯔꯤꯕꯁꯤ ꯑꯇꯩꯒꯤ ꯑꯃꯠꯇ ꯅꯠꯇꯦ ꯑꯃꯨꯕꯤꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯖꯣꯗꯣꯗ ꯃꯍꯥꯛꯅ ꯗꯨꯀꯥꯟꯒꯤ ꯑꯣꯏꯕ ꯁꯦꯟꯁꯣꯠ ꯈꯔ ꯂꯩꯈꯤꯕꯅꯤ ꯑꯗꯨꯕꯨ ꯖꯣꯗꯣꯅ ꯑꯃꯨꯕꯤꯁꯦ ꯑꯍꯜ ꯃꯇꯝ ꯑꯣꯏꯔꯦ ꯑꯗꯨꯅ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯈꯪꯂꯔꯣꯏ ꯍꯥꯏꯗꯨꯅ ꯁꯣꯠꯄꯅ ꯈꯖꯤꯛꯇꯪ ꯁꯣꯠꯂꯒ ꯄꯩꯁꯥ ꯌꯥꯝꯅ ꯍꯩꯖꯤꯜꯂꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯀꯟꯅ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯀꯌꯥ ꯑꯃ ꯊꯣꯛꯈꯤ ꯑꯗꯨꯕꯨ ꯖꯣꯗꯣꯅ ꯃꯐꯝ ꯑꯗꯨꯗ ꯆꯨꯝꯗꯨꯅ ꯑꯃꯨꯕꯤ ꯃꯥꯏꯊꯤꯕ ꯇꯥꯈꯤ ꯃꯌꯥꯝꯅꯁꯨ ꯑꯃꯨꯕꯤꯁꯦ ꯑꯍꯜ ꯃꯇꯝ ꯑꯣꯏꯔꯕꯅꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯗꯨꯅ ꯃꯍꯥꯛꯅ ꯀꯥꯎꯕ ꯚ꯭ꯔꯝ ꯆꯠꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯊꯥꯖꯕꯤꯈꯤꯗꯤ ꯇꯧꯔꯤꯕ ꯑꯁꯤ ꯃꯌꯥꯝꯒꯤꯗꯤ ꯀꯔꯤꯁꯨ ꯃꯔꯥꯜ ꯂꯩꯇꯦ ꯑꯗꯨꯕꯨ ꯖꯣꯗꯣꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯗꯨꯅ ꯄꯪꯏꯗ ꯏꯁꯤꯟꯕꯗꯒꯤ ꯃꯍꯥꯛꯅ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯃꯠꯈꯤꯕꯅꯤ ꯃꯁꯤꯒꯤꯗꯃꯛ ꯑꯃꯨꯕꯤꯅ ꯖꯣꯗꯣꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯀꯤ ꯑꯈꯪ ꯅꯪꯍꯟꯒꯦ ꯍꯥꯏꯗꯨꯅ ꯀ꯭ꯋꯥꯛ ꯑꯗꯣ ꯖꯣꯗꯣꯒꯤ ꯃꯌꯨꯝꯗ ꯊꯥꯔꯛꯂꯤꯕꯅꯤ ꯃꯁꯤꯗꯒꯤ ꯀꯝꯗꯧꯔꯤ ꯖꯣꯗꯣꯗꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯅꯕ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥꯅꯤ ꯃꯇꯝꯗꯣ ꯄꯨꯡ 9 ꯇꯥꯕꯗ ꯉꯥꯏꯔꯤꯕꯅꯤꯅ ꯖꯣꯗꯣꯗꯤ ꯆꯥꯛ ꯆꯥꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯍꯧꯕ ꯎ ꯄꯥꯝꯕꯤ ꯑꯃꯗ ꯀ꯭ꯋꯥꯛ ꯑꯃꯅ ꯂꯥꯛꯅ ꯈꯣꯡꯂꯤꯕꯗꯨ ꯖꯣꯗꯣꯗꯣ ꯃꯈꯣꯜ ꯇꯥꯏ ꯃꯇꯝ ꯑꯗꯨꯗ ꯖꯣꯗꯣꯅ ꯀꯗꯥꯏꯗꯒꯤ ꯀ꯭ꯋꯥꯛꯅꯣꯅꯦ ꯍꯧꯖꯤꯛꯁꯤꯗ ꯈꯣꯡꯂꯛꯂꯤꯕꯁꯤꯅ ꯑꯣꯟꯊꯣꯛꯅ ꯃꯇꯥꯡ ꯆꯥꯈꯤꯗ꯭ꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ
ꯃꯇꯧ ꯑꯁꯨꯝꯅ ꯆꯥꯛ ꯆꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯛꯂꯕꯗ ꯃꯌꯥꯝꯗꯣ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯣꯛꯇꯨꯅ ꯃꯥꯒꯤ ꯑꯣꯏꯕ ꯀꯥꯗ ꯆꯠꯅꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯣꯗꯣꯁꯨ ꯃꯍꯥꯛꯁꯨ ꯆꯥꯛꯆꯥ ꯇꯣꯛꯂꯕꯅꯤꯅ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯂꯨꯒꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯅꯅꯕꯒꯤ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯂꯛꯂꯤ꯫ ꯃꯁꯦ ꯖꯣꯗꯣꯒꯤ ꯍꯩꯅꯕꯤꯅꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯍꯧꯕ ꯀꯝꯐꯣꯏ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯨꯝꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤꯕꯗꯨ ꯖꯣꯗꯣꯅ ꯎꯏ꯫ ꯃꯗꯨ ꯎꯕꯗ ꯖꯣꯗꯣꯅ ꯀꯅꯥꯅꯣꯅꯤ ꯃꯁꯤꯗ ꯂꯩꯔꯤꯕꯁꯤꯕꯣ? ꯑꯩ ꯀꯅꯥ ꯂꯩ ꯇꯣꯔꯆꯂꯥꯏꯠꯇꯨ ꯄꯨꯊꯣꯔꯛꯑꯣ ꯍꯩ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯀꯔꯤ ꯂꯩꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ꯫ ꯖꯣꯗꯣꯅ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯗꯨꯅ ꯇꯣꯔꯆꯂꯥꯏꯠꯇꯣ ꯄꯨꯊꯣꯛꯍꯜꯂꯛꯏ꯫ ꯑꯗꯨꯒ ꯇꯣꯔꯆꯂꯥꯏꯠꯇꯨꯅ ꯀꯥꯞꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯗꯨꯀꯥꯟꯗꯒꯤ ꯃꯆꯥꯅꯨꯄꯥꯅ ꯄꯥꯕꯨꯡ ꯗꯨꯀꯥꯟꯗ ꯑꯃꯨꯛꯀ ꯊꯣꯛꯂꯛꯎ, ꯃꯤꯑꯣꯏ ꯑꯃ ꯃꯍꯥꯛꯀꯤ ꯍꯤꯡꯁꯥꯞꯇꯣ ꯁꯦꯡꯗꯣꯛꯆꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄꯗꯒꯤ ꯖꯣꯗꯣ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯎꯔꯤꯕꯗꯨ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯄꯔꯞ ꯗꯨꯀꯥꯟꯂꯣꯝꯗ ꯑꯣꯏꯅ ꯂꯥꯛꯂꯤ꯫ ꯃꯇꯝꯁꯤ ꯗꯨꯀꯥꯟ ꯊꯣꯡ ꯂꯣꯟꯗ꯭ꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯗꯨꯀꯥꯟ ꯑꯗꯨꯕꯨꯗꯤ ꯃꯆꯥꯅꯨꯄꯥꯅ ꯐꯝꯗꯨꯅ ꯂꯩꯍꯧꯔꯤꯕꯅꯤ꯫ ꯖꯣꯗꯣꯅ ꯗꯨꯀꯥꯟ ꯑꯗꯨꯕꯨ ꯐꯝꯕꯗꯨ ꯃꯍꯥꯛꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯋꯥꯔꯗꯨꯅ ꯃꯍꯥꯛꯁꯨ ꯌꯨꯝꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯣꯗꯣꯅ ꯂꯥꯛꯂꯒ ꯍꯤꯡꯁꯥꯞ ꯑꯗꯨ ꯌꯦꯡꯁꯤꯜꯂꯔꯤ꯫ ꯑꯁꯨꯝꯅ ꯍꯤꯡꯁꯥꯞ ꯑꯗꯨ ꯍꯣꯠꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯥꯟꯅꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯄꯩꯁꯥꯁꯤꯡꯗꯣ ꯁꯦꯡꯗꯣꯛꯅꯔꯕ ꯃꯇꯨꯡꯗ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯤ꯫ ꯑꯗꯨꯒ ꯖꯣꯗꯣꯁꯨ ꯃꯌꯨꯝꯂꯣꯝꯗ ꯆꯪꯉꯛꯂꯤ꯫ ꯗꯨꯀꯥꯟ ꯑꯁꯤꯒ ꯖꯣꯗꯣꯒꯤ ꯃꯌꯨꯝꯒꯁꯦ ꯈꯔꯗꯤ ꯑꯗꯨꯃꯛ ꯂꯥꯞꯅꯩ꯫ ꯊꯣꯡꯒꯥꯜꯅꯤ ꯍꯥꯏꯖꯔꯒꯁꯨ ꯌꯥꯝꯅ ꯁꯥꯡꯕ ꯂꯝꯕꯤ ꯑꯃ ꯆꯪꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯖꯣꯗꯣꯅ ꯇꯣꯔꯆꯂꯥꯏꯠ ꯑꯗꯨ ꯄꯥꯏꯔꯒ ꯃꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯟꯅꯔꯛꯂꯤ꯫ ꯑꯗꯨꯒ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯖꯣꯗꯣ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯣꯗꯣꯅ ꯀꯅꯥꯅꯣꯅꯦ ꯍꯥꯏꯗꯨꯅ ꯇꯣꯔꯆꯂꯥꯏꯠ ꯑꯗꯨ ꯀꯥꯞꯂꯒ ꯃꯅꯤꯡꯂꯣꯝꯗ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯅꯤꯡꯂꯣꯝꯗ ꯌꯦꯡꯂꯤꯉꯩ ꯑꯃꯨꯛꯀꯁꯨ ꯃꯇꯨꯡꯂꯣꯝꯗꯒꯤ ꯖꯣꯗꯣ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯖꯣꯗꯣ ꯁꯠ ꯑꯃꯨꯛ ꯂꯩꯊꯣꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯩꯊꯣꯔꯛꯄꯒ ꯇꯨꯡꯂꯣꯝꯗꯒꯤ ꯍꯦꯛꯇ ꯑꯃꯨꯛ ꯀꯧꯔꯛꯏ꯫ ꯃꯇꯨꯡꯗ ꯌꯦꯡꯂꯨꯔꯒꯅ ꯑꯃꯨꯛ ꯍꯦꯛꯇ ꯃꯇꯨꯡꯂꯣꯝꯗꯒꯤ ꯀꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯀꯧꯔꯨ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯣꯟꯁꯤꯜꯂꯨꯔꯒꯅ ꯍꯦꯛꯇꯃꯛ ꯂꯩꯔꯝꯗꯕ꯫ ꯑꯗꯨꯒ ꯀꯧꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯣꯟꯁꯤꯜꯂꯤꯉꯩꯗꯅ ꯑꯇꯣꯞꯄ ꯇꯨꯡꯂꯣꯝꯗꯒꯤ ꯍꯦꯛꯇꯃꯛ ꯀꯧꯔꯛꯄꯗꯨꯗ ꯖꯣꯗꯣꯗꯣ ꯎꯔꯨ ꯎꯪꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯖꯣꯗꯣꯅ ꯎꯔꯨ ꯎꯪꯗꯨꯅ ꯂꯩꯔꯤꯉꯩ ꯖꯣꯗꯣꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯗꯨꯀꯥꯟ ꯐꯝꯕ ꯂꯣꯏꯔꯗꯨꯅ ꯍꯥꯏꯕꯗꯤ ꯃꯤꯁꯨ ꯏꯂꯥꯛ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯂꯒ ꯄꯨꯡ 9ꯃꯨꯛ ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯍꯜꯂꯛꯄꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯣꯗꯣꯅ ꯎꯔꯨ ꯎꯪꯂꯒ ꯂꯩꯔꯝꯕꯗꯨꯗ ꯃꯆꯥꯅꯨꯄꯥꯅ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯎꯔꯨ ꯎꯪꯉ ꯂꯩꯔꯤꯕꯁꯤꯕꯨ ꯃꯀꯣꯛ ꯉꯥꯎꯗꯅ ꯃꯁꯤꯕꯨ ꯁꯤꯕ ꯇꯥꯔꯦꯅꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯖꯣꯗꯣꯒꯤ ꯃꯆꯥꯅꯨꯄꯥꯅ ꯈꯪꯂꯤ ꯉꯁꯥꯏ ꯄꯨꯡ 9:30 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯆꯠꯈꯤꯕ ꯃꯄꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯎꯪꯗꯨꯅ ꯂꯩꯔꯝꯕꯁꯤꯗ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯄꯥꯕꯨꯡ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯇꯝ ꯑꯗꯨ ꯖꯣꯗꯣꯗꯤ ꯋꯥꯈꯜ ꯇꯥꯔꯛꯄꯒꯨꯝ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯝꯂꯒ ꯃꯀꯣꯛ ꯑꯗꯨ ꯉꯥꯎꯃꯟꯈꯤꯕꯅ ꯕꯣꯝ ꯂꯥꯎꯅ ꯍꯥꯏꯊꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯀꯣꯏꯂꯥꯎ ꯂꯥꯎꯅꯔꯛꯄꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯦꯟꯁꯤꯟꯅꯔꯛꯂꯤ꯫ ꯑꯗꯨꯒ ꯖꯣꯗꯣꯗꯣ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯣꯗꯣꯗꯣ ꯃꯃꯤꯠꯀꯗꯣ ꯂꯥꯎꯊꯣꯛꯂꯒ ꯃꯀꯣꯛ ꯌꯥꯝꯅ ꯀꯟꯅ ꯉꯥꯎꯃꯟꯈꯤꯕꯒꯤ ꯃꯁꯥꯗꯣ ꯌꯥꯝꯅ ꯀꯟꯅ ꯆꯤꯡꯊꯦꯛꯂꯤ꯫ ꯑꯁꯨꯝꯅ ꯁꯥꯔꯩ ꯍꯧꯕꯒꯨꯝ ꯆꯤꯡꯊꯦꯛꯂꯒ ꯃꯁꯥꯗꯣ ꯊꯛ ꯅꯤꯛꯂꯒ ꯂꯩꯈꯤꯕꯗꯨꯗ ꯀꯔꯤꯅꯣꯝꯃ ꯇꯧꯔꯦ ꯖꯣꯗꯣꯁꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯏꯃꯨꯡꯂꯣꯝꯗ ꯄꯨꯁꯤꯜꯂꯛꯂꯒ ꯂꯩꯀꯠꯅꯔꯤ꯫ ꯃꯈꯣꯡ ꯃꯈꯨꯠ ꯅꯣꯏꯗꯨꯅ ꯑꯃꯗꯤ ꯃꯁꯥ ꯃꯎꯁꯤꯡ ꯑꯗꯨ ꯏꯁꯤꯡ ꯈꯤꯛꯇꯨꯅ ꯋꯥꯈꯜ ꯂꯥꯡꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯁꯨꯝꯅ ꯄꯨꯡꯈꯥꯏꯃꯨꯛ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ ꯖꯣꯗꯣ ꯇꯞꯅ ꯋꯥꯈꯜ ꯇꯥꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯃꯤꯠ ꯑꯗꯨꯁꯨ ꯇꯞꯅ ꯎꯏꯁꯤꯟꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯣꯗꯣꯗꯣ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯄꯗ ꯃꯀꯣꯛꯇꯨ ꯌꯥꯝꯅ ꯀꯟꯅ ꯍꯧꯖꯤꯛꯁꯨ ꯉꯥꯎꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯤꯠꯇꯣ ꯇꯞꯅ ꯎꯏꯁꯤꯜꯂꯒ ꯅꯈꯣꯏ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯖꯣꯗꯣꯒꯤ ꯅꯨꯄꯤꯅ ꯑꯩꯅꯤ ꯀꯩꯗꯧꯔꯒꯦꯕ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯑꯗꯨꯒ ꯖꯣꯗꯣꯒꯤ ꯃꯆꯥꯅꯨꯄꯥꯅ ꯄꯥꯕꯨꯡꯅ ꯎꯔꯨ ꯎꯪꯉꯒ ꯃꯤꯒꯤ ꯊꯣꯡꯒꯥꯜꯗꯨꯗ ꯂꯩꯔꯝꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯣꯗꯣꯅ ꯑꯩꯅ ꯗꯨꯀꯥꯟꯗꯒꯤ ꯆꯪꯂꯛꯄꯗ ꯑꯩꯒꯤ ꯇꯨꯡꯗꯒꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯀꯧꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯇꯨꯡ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯏ꯫ ꯑꯁꯨꯝꯅ ꯑꯩꯅ ꯍꯧꯖꯤꯛ ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯑꯣꯟꯊꯣꯛꯂꯨꯔꯒꯅ ꯇꯨꯡꯗꯒꯤ ꯍꯦꯛꯇꯃꯛ ꯀꯧꯔꯛꯏ꯫ ꯑꯗꯨꯒ ꯇꯨꯡꯗ ꯀꯧꯔꯛꯏꯁꯤꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗꯅ ꯑꯃꯨꯛꯀꯁꯨ ꯇꯨꯡꯗꯒꯤ ꯍꯦꯛꯇ ꯀꯧꯔꯛꯏ꯫ ꯇꯨꯡꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯀꯤ ꯇꯨꯡꯗ ꯑꯗꯨꯃꯛ ꯀꯧꯔꯛꯄꯗꯨꯗ ꯑꯩꯅ ꯇꯨꯡꯗ ꯌꯦꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯩ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯤ꯫
ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯅꯪꯅ ꯑꯩꯒꯤ ꯏꯁꯥꯁꯦ ꯄꯥꯏꯔꯒ ꯀꯧꯔꯛꯄꯗꯒꯤ ꯑꯩ ꯅꯉꯣꯟꯗ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯀꯣꯛꯁꯦ ꯈꯪꯉꯥꯎ ꯉꯥꯎꯔꯛꯄꯗꯒꯤ ꯏꯁꯥꯁꯦ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯕꯗ ꯖꯨꯗꯣꯒꯤ ꯃꯆꯥꯅꯨꯄꯥꯅ ꯉꯍꯥꯃꯈꯩ ꯇꯧꯗꯕ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯂꯤꯕꯁꯤꯅ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ? ꯅꯠꯇꯦ ꯄꯥꯕꯨꯡꯕꯨ ꯂꯥꯏ ꯇꯤꯟꯒ ꯎꯅꯔꯕ ꯖꯥꯠꯂꯥ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯖꯣꯗꯣꯅ ꯂꯥꯏ ꯇꯤꯟ ꯄꯜꯂꯛꯄꯗꯨꯗ ꯏꯕꯨꯡꯉꯣ, ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯀ꯭ꯋꯥꯛ ꯑꯃꯅ ꯃꯅꯤꯡꯗ ꯈꯣꯡꯈꯤꯕꯅꯤ꯫ ꯃꯗꯨ ꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯃ ꯊꯣꯛꯀꯗꯧꯔꯦ ꯍꯥꯏꯗꯅ ꯁꯈꯤꯅꯥ ꯄꯤꯕ ꯑꯣꯏꯔꯕꯖꯥꯠꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯆꯥꯛ ꯆꯥꯃꯤꯟꯅꯈꯤꯕꯁꯤꯡ ꯑꯗꯨꯅꯁꯨ ꯍꯣꯏ ꯀ꯭ꯋꯥꯛ ꯑꯃ ꯈꯣꯡꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯍꯥꯏꯅꯔꯛꯏ꯫ ꯍꯥꯏꯅꯔꯤꯕ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯁꯤ ꯖꯣꯗꯣꯗꯤ ꯃꯃꯤꯠ ꯄꯥꯡꯕ ꯅꯠꯇꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯖꯣꯗꯣꯗꯣ ꯐꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯍꯤꯞꯍꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯌꯥꯝꯁꯨ ꯃꯊꯪ ꯂꯣꯏꯅꯃꯛ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯤ, ꯑꯗꯨꯒ ꯖꯨꯗꯣꯒꯤ ꯏꯃꯨꯡꯁꯨ ꯂꯣꯏꯅꯃꯛ ꯄꯣꯊꯥꯅꯈ꯭ꯔꯤ꯫ ꯃꯇꯝꯁꯤ ꯄꯨꯡ 10 ꯈꯔ ꯍꯦꯜꯂꯛꯄ 11 ꯇꯥꯔꯛꯄ ꯃꯇꯝꯅꯤ꯫ ꯁꯣꯝꯗ ꯑꯃꯨꯕꯤꯗꯤ ꯀ꯭ꯋꯥꯛ ꯑꯗꯨ ꯉꯥꯏꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯗꯨꯋꯥꯏꯗ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯣꯗꯣꯗꯣ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡꯗ ꯀ꯭ꯋꯥꯛ ꯑꯃꯅ ꯂꯥꯛꯅ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯣꯗꯣꯅ ꯃꯁꯤꯒꯤ ꯀ꯭ꯋꯥꯛꯁꯤꯅ ꯍꯦꯛ ꯈꯣꯡꯂꯕ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯍꯦꯛꯇ ꯇꯥꯏ, ꯑꯗꯨꯅ ꯃꯁꯦ ꯍꯥꯠꯇꯣꯛꯂꯨꯗꯕ ꯌꯥꯗꯦ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯂꯥꯛꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯥꯡꯂꯕ ꯆꯩꯁꯥꯡ ꯑꯃ ꯄꯥꯏꯔꯒ ꯃꯅꯤꯡꯂꯣꯝꯗ ꯒꯝ ꯂꯥꯛꯄ ꯃꯇꯝꯗ ꯀꯝꯐꯣꯏ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯉꯁꯥꯏ ꯃꯨꯔꯤ ꯇꯧꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯨꯝꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤꯕꯗꯨ ꯑꯃꯨꯛ ꯊꯦꯡꯅꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯖꯣꯗꯣꯅ ꯍꯨꯔꯥꯟꯕ ꯑꯣꯏꯔꯦ ꯐꯨꯔꯒꯦ, ꯂꯥꯏ ꯑꯣꯏꯔꯦ ꯐꯨꯔꯒꯦ ꯈꯜꯗꯨꯅ ꯆꯩ ꯑꯗꯨꯅ ꯀꯟꯊꯔꯛꯄꯗ ꯀꯔꯥꯏꯗꯒꯤꯅꯣ ꯈꯪꯗꯦ ꯃꯍꯥꯛꯅ ꯀꯟꯈꯤꯕ ꯍꯥꯏꯒꯠꯇꯅ ꯀꯜꯂꯤꯕ ꯆꯩ ꯑꯗꯨꯒꯤ ꯆꯩꯅꯥꯈꯣꯜꯗꯤ ꯃꯍꯥꯛꯀꯤ ꯃꯅꯪꯒꯟꯗ ꯐꯪꯈ꯭ꯔꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯪꯒꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯆꯩ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯆꯩ ꯑꯃꯅ ꯌꯥꯝꯅ ꯁꯥꯊꯤꯅ ꯀꯟꯊꯔꯛꯄꯒꯨꯝ ꯆꯩꯅꯥ ꯐꯪꯕꯗꯨꯗ ꯖꯣꯗꯣ ꯀꯟꯅ ꯂꯥꯎꯏ, ꯑꯗꯨꯒ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯊꯔꯣ ꯑꯣꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀ꯭ꯋꯥꯛ ꯑꯗꯣ ꯈꯣꯡꯂꯒ ꯀ꯭ꯋꯥꯛ ꯍꯥꯏꯗꯨꯅ ꯄꯥꯏꯈ꯭ꯔꯦ꯫ ꯖꯣꯗꯣꯅ ꯑꯗꯨꯝꯅ ꯀꯟꯅ ꯂꯥꯎꯔꯛꯄꯗꯨꯗ ꯏꯃꯨꯡꯗ ꯇꯨꯝꯂꯤꯕꯁꯤꯡ ꯑꯗꯨ ꯏꯄꯥ ꯄꯥꯈꯠꯅꯗꯨꯅ ꯆꯦꯟꯊꯣꯛꯅꯔꯛꯏ, ꯑꯗꯨꯒ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯖꯣꯗꯣꯅ ꯑꯩꯒꯤ ꯅꯪꯒꯟꯗ ꯀꯩꯅꯣꯝꯃ ꯀꯜꯂꯛꯏ, ꯀꯩꯅꯣ ꯌꯦꯡꯉꯨ, ꯃꯔꯝ ꯇꯥꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯅ ꯐꯨꯔꯤꯠ ꯍꯥꯏꯒꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯌꯥꯝꯅ ꯁꯥꯊꯤꯅ ꯎꯟꯁꯥꯒꯗꯣ ꯃꯩ ꯇꯠꯂꯒ ꯏꯒꯗꯣ ꯊꯣꯛꯂꯞ ꯇꯧꯔꯒ ꯍꯨꯕꯥꯠꯄꯒꯤ ꯃꯑꯣꯡꯗ ꯇꯧꯔꯒ ꯆꯩ ꯃꯔꯝ ꯑꯃ ꯁꯥꯡꯅ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯁꯤꯅ ꯈꯪꯂꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯁꯥꯊꯤꯅ ꯀꯜꯂꯝꯒꯅꯤ ꯍꯥꯏꯕꯗꯨ꯫ ꯃꯇꯝ ꯑꯗꯨꯗ ꯖꯣꯗꯣꯗꯣ ꯆꯩꯅꯥꯈꯨꯜ ꯑꯗꯨꯅ ꯅꯥꯃꯟꯈ꯭ꯔꯗꯨꯅ ꯃꯍꯥꯛ ꯑꯔꯨꯝ ꯂꯩꯍꯧꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯄꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯤ, ꯑꯗꯨꯗꯨꯒ ꯃꯍꯥꯛ ꯂꯣꯡꯅ ꯍꯤꯞꯄꯗꯤ ꯅꯥꯏ ꯍꯥꯏꯗꯨꯅ ꯎꯞꯄꯒ ꯍꯤꯞꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯤꯗꯥꯛ ꯈꯔ ꯇꯩꯔꯒ ꯖꯣꯗꯣꯗꯣ ꯍꯤꯞꯍꯜꯂꯒ ꯃꯌꯥꯝꯅ ꯀꯝꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯀ꯭ꯋꯥꯛꯅ ꯈꯣꯡꯂꯛꯄꯒꯤ ꯃꯈꯣꯜ ꯑꯗꯣ ꯑꯩꯅ ꯇꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯂꯛꯄꯗ ꯑꯩꯒꯤ ꯃꯅꯤꯡꯒꯤ ꯀꯝꯐꯣꯏ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯃꯨꯁꯤꯟ ꯃꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯝꯂꯤꯕꯔꯥ ꯂꯨꯝꯂꯤꯕꯔꯥ ꯑꯃ ꯇꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅ ꯆꯩ ꯑꯗꯨꯅ ꯀꯟꯊꯔꯨꯕꯗ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯄꯥꯜꯂꯤꯕ ꯁꯤꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯄꯥꯎ ꯇꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯌꯦꯡꯊꯣꯛꯇꯕꯗꯤ ꯌꯥꯔꯔꯣꯏ, ꯅꯪꯒꯤꯁꯤ ꯇꯤꯃꯨ ꯂꯥꯏꯃꯨ ꯑꯣꯛꯅꯕ ꯃꯥꯜꯂꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯗꯨꯁꯨ ꯃꯥꯒꯤ ꯇꯨꯝꯐꯝ ꯀꯥꯗ ꯆꯠꯅꯈ꯭ꯔꯦ꯫ ꯖꯣꯗꯣ ꯎꯞꯂꯒ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ꯫ ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯃꯨꯕꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀ꯭ꯋꯥꯛ ꯑꯗꯣ ꯄꯥꯏꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯎ ꯑꯗꯨꯗ ꯇꯣꯡꯂꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯕꯤꯅ ꯅꯍꯥꯛꯀꯤ ꯁꯤꯟꯊꯥ ꯂꯣꯏꯔꯕ꯭ꯔꯥ? ꯐꯔꯦ ꯅꯍꯥꯛ ꯉꯁꯤꯒꯤꯗꯤ ꯑꯩꯅ ꯄꯤꯔꯤꯕ ꯆꯥꯛ ꯈꯔꯁꯦ ꯆꯥꯔꯒ ꯄꯣꯊꯥꯔꯣ, ꯍꯌꯦꯡꯗꯤ ꯑꯍꯥꯎꯕ ꯄꯤꯖꯕꯤꯅꯤꯗ ꯍꯥꯏꯗꯨꯅ ꯑꯃꯨꯕꯤꯅ ꯀ꯭ꯋꯥꯛ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯍꯟꯐꯝꯗ ꯍꯟꯖꯤꯜꯍꯟꯈ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯨꯕꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯇꯨꯝꯕ ꯆꯪꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯖꯣꯗꯣꯗꯣ ꯑꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯕ ꯅꯠꯇꯦꯗ, ꯂꯥꯏ ꯇꯤꯟ ꯈꯔ ꯑꯗꯨ ꯁꯥꯎꯍꯨꯝ ꯐꯪꯕꯒꯤ ꯋꯥꯅꯤ, ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯂꯥꯏ ꯇꯤꯟ ꯈꯔ ꯈꯨꯔꯨꯝꯂꯕ ꯃꯇꯨꯡꯗ ꯐꯍꯟꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯖꯣꯗꯣꯗꯗꯤ ꯑꯃꯥꯏꯕꯤ ꯑꯃꯨꯕꯤꯅ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯕꯤꯈꯤꯗ꯭ꯔꯤ꯫
ꯃꯉꯣꯟꯗ ꯃꯤꯅꯝ ꯆꯥꯈꯤꯕ ꯑꯗꯨꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯋꯥꯕ ꯄꯤꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯃꯨꯕꯤꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯖꯥꯗꯨꯕꯨ ꯑꯃꯨꯛꯇꯪ ꯂꯥꯛꯅꯒꯦ ꯈꯟꯈꯤꯕꯗꯨ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯔꯨꯕ ꯀ꯭ꯋꯥꯛ ꯑꯗꯣ ꯃꯆꯥ ꯍꯣꯏꯅ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯍꯥꯛꯅ ꯁꯥꯟꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯃꯇꯝ ꯂꯦꯟꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯆꯥ ꯍꯣꯏ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯄꯥꯎ ꯐꯪꯂꯕꯗ ꯑꯃꯨꯕꯤꯅ ꯀ꯭ꯋꯥꯛ ꯑꯗꯨꯕꯨ ꯂꯣꯏꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯍꯟꯐꯝꯗ ꯍꯜꯍꯟꯗꯨꯅ ꯃꯍꯥꯛꯀꯤ ꯊꯧꯔꯝ ꯑꯗꯣ ꯂꯣꯏꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯃꯆꯥꯁꯤꯡꯒ ꯃꯃꯧꯁꯤꯡꯒ ꯅꯨꯡꯉꯥꯏꯅ ꯑꯃꯨꯛ ꯂꯩꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯈꯤꯕꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫